Manipur tourism department sinduna manga suba siruli festival pangthum liba si coverage tongna ba pangmi team manga si DIPR dagi ayu kipung taruk tamu tam dige koi pangmi singa si lakani pangmi singa sina jangan bupi yor pun tam da jat agency kangbu mana maham si dagi hena ko yaro ha bi bo da Manipur se ta ko se yaro ya no ju je moi ko sina pandru leiri hangjani ki bo wafam de pangthum liba state ki thak da pangthum liba asu ko festival si Manipur government na silabsu Manipur government na silabsu khoi ngasagi Manipur thaba bus na chappa yaru haiba Manipur ki manung da hai pasi yamna khoi ki laibuk thingai ni masi mai leino authority ne yungum darka tai commission bu khoi ki tare tana maham ahum mari da awa ki bi thaba si makha ta to honing de asu kuma lenga ki thoba sina commission da khoi ki bathok tong jiri commission da harassment pi bada natna lebang miam da ipo pino ki da thabuk tong jiri ba khoi da song na pan ba pi hale Cameraman Aboy Amadi Jente Galway Paudum Jiri Imo ina yang Pupi Bajar. Yo zille usin na chin. Slay re. Moi Siroi Lily. Yam sale. Siroi ka tanga re da. Ini besar sih. Santi punengai warosin hot. Suba Shiroi festival asi Manipur ki governor na hudokada bini governor na hudokada ba Shiroi festival asi cover taw na bi da ngasi ayo ngan bapung taruk tawa matam dagi Manipur ki tohan media farm singi pawmi Kumangarom punduna DIPR dagi MST bus tongduna ukhul tamda lakpani labi asida yang kopi police station da lariba koi si khamduna makhata na chatkadu labi asida pudong tiba jaga adu mokoi tindokpi lagi haidu thodo matungda yang kopi baja khalan thorakpa gwanta bi oselakpa jaga asida mahari jimena thingduna lariba MST gi bus pawmi singna tongliba si khamduna Manipur state transport thariba lenga ki bus asi chatpa yaroi MST si muthalu matugi mathata thariba Manipur ki number si bawa khumjalaga chakadam ne habide koi ki bus singa si da napsan duna thariba Manipur state transport amadi gai singa sin napsan kre aduda lari fiu sida pawmi singa sina kadai pawa safe ori masi fiu masida koi na ukhul tan sat bida koi da kadai pawa safe ori duri haibji asobu ha moir padagi koi makha tan chalaroi si gi oinadi wafam asida ki halani haiduna hoji hanara kre lari ba MST ki bus asi amadi lariba state security force kin mai kai dagi koi pawmi singa si makha tan chat na bagi da makta sin na honara ga su lariba fiu masida pawmi singa sina Gwanta bida lagi lanthok tu na ukhul tan chat bagi fiu masi akoi de logo dori ba governor ki power sisu nang dori film leiba amadi akoi de karai fawo safe oi dori Manipur manung da Manipur state transport thaba bus ji thoba ya daga di Manipur da ukhul si Manipur netra bara loina pangthok dori ba festival si matang da Manipur transport department ki makai dagi MST ki bus sing public passenger sing chat tuna festival si so ya ba ya na gi order thok tuna matam phawa pi khibal leirabadi madugi mathakta ukhul district administration ki makai dagi su matam khaidok tuna security force singi ngak chen bagi thabak chathagani haiba leigraba su masigi mafam asida mari jimena pawmi singda tawriba thawng asi pena da bagi wafam adu pawmi kya dagi phongdor paga loina na hoji phogi oina di pawlo ba chatlaroi adu loina na pawmi sing asi hoji oina di gai asi mamai leidun hanba ya do film da leibina khong loina halani haiba dagi khoi khong na lapri ma mi ru do mu biri lar chani ma mafam di asiguma lenga ki asoba festival asida pawmi phawa chatpa ya da bagi film da lak lagadi Lady Baza Miam, the secret of the Sakari Abadi Festival, upon the unity and Masaka, the Pangtu, but Shia Gatha, the Pangtu, but Festival, see, Karai Power, my packet to have as a war, more than the. He never see Matanga, that's why you skid them with the powder, you have, me and Bidia Soul, Waldabi.